Manipur top channel की माइकेदी की मरुएबी ई पाउक्सिंग मियामना थमजरी अहानबदा पनम पाउक्सियदी की दोखसरगा MP सना जाउबना पार्लियामेंट हंके बोहंग जेरी इम्फाल रेलवे प्रोजेक्ट अथुबदा लुसिननबा थबक पैखली रावनित सिंहा जेरीबम इम्फाल रेलवे लाइन प्रोजेक्ट अथुबा मतम लुसिननबा पैखत पियाबा थबक खुदिमक पैखली हैना रावनित सिंहा निंथौक सना जाउबदा खंगलखरि जेरीबम इम्फाल रेलवे लाइन प्रोजेक्ट मतम sana लुसिननबा पैखत पियाबा थबक खुदिमक पैखली हैना रेलवेज एंड फूड प्रोसेसिंग इंडस्ट्री मिनिस्टर ऑफ स्टेट रावनित सिंहान राज्य सभा की MP निंथौक सना जाउबा लैसेमदा अयिब सिरोल थरक्तुना खंगलखरि हारिबा वाफम से जेरीबम इम्फाल रेलवे लाइन प्रोजेक्ट अथुबदा लुसिननबा MP निंथौक सना जाउबन सगी फेब्रुवारी 3 दा फमखिबा चनिगो हुमफुगतरे सुबा सेशन की पार्लियामेंट मिफम की 0 आवर की मतम पुखलखिबा वाफम अमगा मरी लेना रेलवे की मिनिस्टर ऑफ स्टेट रावनित सिंहा ने MP निंथौक सना जाउबदा खंगलखिबनि मिनिस्टर ऑफ स्टेट रावनित सिंहा ने थमलखिबा वरोल अदुना हाय जेरीबमदगी इम्फाल फाउबगी किलोमीटर 113 सांब रेलवे लाइन प्रोजेक्ट असी अथुबदा लुसिननबा पैखलखिबा वाफम अदु यंगसिले हारिबा अनोबा प्रोजेक्ट असी इम्फालबु इंडियन रेलवेज नेटवर्क समनहनबगिदमक पैखत प्रोजेक्ट असी संगलबा याय हाइना पारिबा सेनफमना लुपा करोड़ 19,200 चनिगा 103 पॉइंट यंगैगतरेनी कुमजा इंग्लिशिंग अनिगा कुनगा मरी की मार्च 13 फाउबर प्रोजेक्ट असिगा मरी लेना लुपा करोड़ 13 समरिगा कुनगा हुमदोगी सेनफम सिजनखराइकी मागना मखा तारदुना किलोमीटर 113.54 हुमदोगी मनुंगदा जेरीबमदगी खोंगसांग फाउबगी किलोमीटर 85.53 सांब रेलवे लाइन असी कुमजा इंग्लिशिंग अनिगा 13 की फेब्रुवारी अमदी कुमजा इंग्लिशिंग अनिगा कुनगनिथु की सेप्टेम्बर थादा मथंगसिना जेरीबम बंगाई पाव किलोमीटर 13.4 मदी बंगाई पाव खोंगसांग किलोमीटर 94.53 हाइना तंकक अनि थोकना पैखत पलेख्रि मखाताना खोंगसांग नोने किलोमीटर 19.15 मदी नोने इम्फाल किलोमीटर 53.02 की थबा असिसु पैखलि अदुमैनम रेलवे प्रोजेक्ट असि लुसिनबा हाइबिसि स्टेट लेंगाना मतम साना लैंड एक्विजिशन तौबा फॉरेस्ट क्लियरेंस तौबा मसमी यूटिलिटी सिंग हांगदोपा जियोलॉजिकल अमदी टोपोग्राफिकल की फिबम यावना लो एंड ऑर्डर मसमु वर्किंग मन सिंग द अकाइबा पीरिबा क्लेम की फिबम की मखापोली हाइरिबा मरम सिंगसिन प्रोजेक्ट असि मतम साना लुसिनना बहोनाबदा अयत पोहेली अदुबु मरम क्या लेदुनसु हाइरिबा प्रोजेक्ट असि यारिबा मखै अथुबदा लुसिनना बा पैखत पिया बथबा खुदिम पैखतली हाइकिनसु पाउसदा मखातारी अतोप पाव लाना पुवारी esinbasing thudoktuna matam sana sarakpiu Manipur hura lunada ngamkhai lana sangsilakhiba mirebak masa lamen tuhenba devil singna lamdam asigi yellow mi ni haina claim tawbigi mathakta state asi makhoi gi mapu singi lam ni haina ngambakliba si lenga amadi lamdam asigi politician singna section ba wat pudagi tholakhibani loinina lamdam asigi puwari iriba madi leirek lesu haibani haina leiriba singi mapamda masana masabu masakhangba ngamjadabaga iroina horapum khangdaba misel amagumna lana puwari isinbadagi mitop singna lamdam asigi yellow mi singbu misen oina lawkhinabagi maram ohendaba nati lamdam asida nongpok haram amasum nongsup haram gi miyoi kya sanglakuna khunda laita sinkiba yaurabasu makhoi singadu lamdam asigi yellow mi singi thakta sei sakya punna nungsi sanana hingminarakli Kangleipak Manipur gi yellow mi ising mitei singi horapham gi matangda ariba puya leirek singdagi khangmangamlibadi lamdam asigi laisadi gi horaktuna khuntoklakhi haibisini ngallinge nganba matamda lamdam asida sanglakhiba miyoi kanglup singna makoina sanglakhiba matamda hana ariba miyoi kanglup ama khunda laita aduna leiramle haiba puwari gi latam singdagi khangmangami masidagi khangmangamlibadi yellow mi singburoi tamburoi musulmanau sing lamdam asigi laisadi gi horaktuna khuntokhibani haibisini malemgi mi haurul nainaba singi maraktagi mitei sing mitami asi sinaromdagi sanglaktuna khunda laita rakhibani hai adubu sinagi mi haurol thijanbasingi maikaidigi makoigi horakpamasi India gi awang nongpok lamdam Arunachal Pradesh Nagaland amadi Manipur romdigi sanglakhi boigani haina thajaba thamli wapamasi early man in Sina haiba leirek ahanba lamai da makoigi horakpam oigani haina thajaba thamliba mathaki wapam singi papal map yauna phongba leiri amabu oirabasu kangleipak Manipur yellow mitei singasi malemgi
ꯃꯤꯍꯧꯔꯣꯜꯒꯤ ꯃꯅꯨꯡꯗ ꯑꯔꯤꯕ ꯐꯨꯔꯨꯞ ꯑꯃꯅꯤ ꯍꯥꯏꯕꯁꯤ ꯃꯤꯍꯧꯔꯣꯜꯒꯤ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯂꯥꯏꯔꯤꯛꯁꯤꯡꯗꯒꯤ ꯈꯪꯕ ꯉꯝꯂꯤ꯫ ꯑꯗꯨꯕꯨ ꯂꯥꯏꯕꯛ ꯊꯤꯕꯗꯤ ꯂꯝꯗꯝ ꯑꯁꯤꯒꯤ ꯂꯩꯉꯥꯛꯂꯣꯟꯒꯤ ꯊꯧꯒꯥꯏ ꯄꯪꯂꯛꯈꯤꯕ ꯅꯤꯡꯊꯧꯔꯣꯜꯁꯤꯡꯒꯤ ꯇꯥꯡꯀꯛ ꯈꯔꯗꯒꯤ ꯍꯧꯔꯒ ꯂꯩꯕꯥꯛ ꯑꯁꯤꯅ ꯏꯪ 1949ꯗ ꯏꯟꯗꯤꯌꯥꯒꯤ ꯐꯤꯕꯥꯅꯨꯡꯗ ꯇꯤꯟꯈ꯭ꯔꯕ ꯃꯇꯨꯡꯗ ꯄꯨꯋꯥꯔꯤ ꯅꯥꯠꯀꯤ ꯆꯠꯅꯕꯤ ꯂꯥꯏꯅꯤꯡ ꯂꯥꯏꯁꯣꯜꯒꯤ ꯃꯇꯥꯡ ꯌꯥꯎꯅ ꯂꯥꯟꯅ ꯂꯥꯏꯔꯤꯛ ꯏꯁꯤꯟꯗꯨꯅ ꯐꯣꯡꯂꯛꯈꯤꯕꯗꯒꯤ ꯃꯤꯌꯥꯝꯗ ꯆꯃꯝꯅꯕ ꯄꯣꯛꯍꯜꯂꯛꯈꯤꯕ ꯑꯁꯤꯒꯤ ꯃꯊꯛꯇ ꯂꯝꯍꯦꯟ ꯇꯨꯍꯦꯟꯕ ꯔꯤꯐ꯭ꯌꯨꯖꯤꯁꯤꯡ ꯗꯦꯕꯜꯁꯤꯡꯅ ꯄꯨꯋꯥꯔꯤ ꯂꯥꯟꯅ ꯏꯁꯤꯟꯗꯨꯅ ꯈꯨꯗꯣꯡꯆꯥꯕ ꯂꯧꯅꯕ ꯍꯣꯠꯅꯔꯛꯄꯗꯒꯤ ꯂꯝꯗꯝ ꯑꯁꯤ ꯃꯈꯣꯏꯒꯤ ꯂꯩꯕꯥꯛꯅꯤ ꯍꯥꯏꯖꯤꯜꯂꯛꯈꯤꯕ ꯑꯁꯤ ꯃꯇꯝ ꯆꯥꯅ ꯋꯥꯔꯛꯄ ꯃꯊꯧ ꯇꯥꯏ꯫ ꯂꯝꯗꯝ ꯑꯁꯤꯒꯤ ꯑꯁꯦꯡꯕ ꯄꯨꯋꯥꯔꯤ ꯅꯥꯊꯩꯅꯕ ꯂꯥꯟꯅ ꯂꯥꯏꯔꯤꯛ ꯏꯁꯤꯟꯕꯁꯤꯡ ꯀꯅꯥ ꯀꯅꯥꯅꯣ ꯍꯥꯏꯕꯗꯨ ꯃꯁꯛ ꯈꯪꯗꯣꯛꯄꯒ ꯏꯔꯣꯏꯅꯅ ꯂꯣꯒꯤ ꯑꯣꯏꯕ ꯆꯩꯔꯥꯛ ꯄꯤꯅꯕ ꯂꯩꯉꯥꯛꯀꯤ ꯃꯔꯤ ꯂꯩꯅꯕꯁꯤꯡꯅ ꯊꯧꯔꯥꯡ ꯂꯧꯈꯠꯂꯨ꯫ ꯃꯈꯣꯏꯁꯤꯡ ꯑꯗꯨꯅ ꯌꯥꯝꯅ ꯄꯨꯋꯥꯔꯤ ꯑꯃꯗꯤ ꯅꯥꯠꯀꯤ ꯆꯠꯅꯕꯤ ꯂꯥꯏꯔꯤꯛ ꯏꯁꯤꯟꯈꯤꯕꯁꯤꯡ ꯑꯗꯨ ꯊꯤꯗꯣꯛꯇꯨꯅ ꯊꯤꯡꯖꯤꯟꯕ ꯑꯃꯗꯤ ꯃꯩ ꯊꯥꯗꯣꯛꯇꯨꯅ ꯃꯥꯡꯍꯟꯕ ꯑꯃꯁꯨꯡ ꯑꯔꯥꯟꯕ ꯄꯨꯋꯥꯔꯤꯁꯤꯡ ꯑꯗꯨꯒꯤ ꯃꯍꯨꯠ ꯅꯧꯅ ꯑꯆꯨꯝꯕ ꯄꯨꯋꯥꯔꯤ ꯏꯗꯨꯅ ꯃꯨꯠ ꯁꯤꯟꯖꯤꯜꯍꯧꯗ꯭ꯔꯕꯗꯤ ꯇꯨꯡꯒꯤ ꯃꯤꯔꯣꯜꯗ ꯑꯃꯨꯛꯀ ꯍꯦꯟꯅ ꯆꯃꯝꯅꯕ ꯄꯣꯛꯍꯟꯗꯨꯅ ꯍꯧꯐꯝ ꯁꯥꯠꯐꯝ ꯈꯪꯗꯕ ꯈ꯭ꯋꯥꯏꯗꯒꯤ ꯍꯟꯊꯕ ꯊꯥꯛꯀꯤ ꯄꯨꯟꯁꯤ ꯃꯍꯤꯡꯗ ꯍꯤꯡꯂꯛꯄ ꯌꯥꯏ꯫ ꯃꯃꯥ ꯂꯩꯕꯥꯛ ꯃꯔꯝꯗꯝ ꯅꯨꯡꯁꯤꯕ ꯍꯥꯏꯕꯁꯤ ꯃꯔꯝꯗꯝꯒꯤ ꯂꯩꯑꯣꯏꯈ꯭ꯔꯕ ꯃꯄꯥ ꯃꯄꯨꯁꯤꯡꯒꯤ ꯄꯨꯋꯥꯔꯤ ꯑꯃꯗꯤ ꯅꯥꯠꯀꯤ ꯆꯠꯅꯕꯤ ꯈꯪꯂꯕ ꯃꯇꯝꯗ ꯑꯣꯏꯔꯛꯏ꯫ ꯑꯗꯨꯕꯨ ꯀꯪꯂꯩꯄꯥꯛ ꯃꯅꯤꯄꯨꯔꯒꯤ ꯌꯦꯜꯍꯧꯃꯤꯁꯤꯡꯒꯤ ꯃꯤꯍꯧꯔꯣꯜ ꯂꯃꯥꯛꯅꯍꯟꯗꯨꯅ ꯅꯥꯠꯀꯤ ꯆꯠꯅꯕꯤꯕꯨꯅ ꯃꯥꯡꯍꯟꯈꯤꯕ ꯅꯤꯡꯊꯧ ꯄꯥꯝꯍꯩꯕꯒꯤ ꯃꯇꯝꯗ ꯑꯔꯤꯕ ꯂꯥꯏꯔꯤꯛ ꯄꯨꯌꯥꯁꯤꯡ ꯈꯣꯝꯒꯠꯂꯒ ꯀꯪꯂꯥ ꯎꯇ꯭ꯔ ꯃꯃꯥꯡꯗ ꯃꯩ ꯊꯥꯗꯣꯛꯈꯤꯕ ꯑꯃꯗꯤ ꯉꯁꯥꯏꯒꯤ ꯅꯥꯠꯀꯤ ꯄꯣꯛꯄꯗꯒꯤ ꯁꯤꯕ ꯐꯥꯎꯕꯒꯤ ꯆꯠꯅꯕꯤ ꯀꯥꯡꯂꯣꯟꯒꯤ ꯃꯍꯨꯠ ꯃꯤꯔꯝꯒꯤ ꯆꯠꯅꯕꯤꯅ ꯃꯍꯨꯠ ꯁꯤꯟꯖꯤꯟꯕꯗꯒꯤ ꯍꯦꯟꯗꯣꯛꯇꯨꯅ ꯑꯔꯥꯟꯕ ꯄꯨꯋꯥꯔꯤ ꯏꯁꯤꯜꯂꯝꯈꯤꯕꯒꯤ ꯑꯋꯥꯕ ꯆꯩꯊꯦꯡ ꯃꯥꯌꯣꯛꯅꯔꯤ꯫ ꯆꯩꯔꯛꯁꯤꯗ ꯃꯤꯔꯩꯕꯥꯛ ꯃꯆꯥ ꯗꯦꯕꯜ ꯇꯤꯑꯣꯔꯤꯁꯁꯤꯡꯅ ꯄꯨꯋꯥꯔꯤ ꯂꯥꯟꯅ ꯏꯁꯤꯟꯗꯨꯅ ꯈꯨꯔꯧ ꯊꯥꯡꯍꯜꯂꯛꯈꯤꯕ ꯑꯁꯤ ꯂꯥꯏꯕꯛ ꯊꯤꯕꯅꯤ꯫ ꯉꯁꯤꯒꯤ ꯃꯤꯔꯣꯜꯅ ꯄꯨꯋꯥꯔꯤ ꯅꯥꯠ ꯑꯃꯗꯤ ꯏꯒꯤ ꯈꯣꯡꯒꯨꯜ ꯂꯤꯕꯒꯤ ꯃꯥꯏꯀꯩꯗ ꯑꯈꯟꯅꯕ ꯃꯤꯠꯌꯦꯡ ꯆꯪꯂꯛꯈꯤꯕꯗꯒꯤ ꯄꯨꯋꯥꯔꯤ ꯑꯃꯗꯤ ꯅꯥꯠꯀꯤ ꯆꯠꯅꯕꯤꯗ ꯂꯥꯟꯅ ꯏꯁꯤꯜꯂꯝꯈꯤꯕ ꯑꯔꯥꯟꯕꯁꯤꯡ ꯑꯗꯨ ꯈꯪꯗꯣꯛꯄ ꯍꯧꯔꯛꯂꯤꯕꯁꯤ ꯍꯦꯟꯅ ꯈꯨꯃꯥꯡ ꯆꯥꯎꯁꯤꯟꯅꯅꯕ ꯍꯣꯠꯅꯗꯨꯅ ꯁꯛꯇꯝ ꯉꯥꯛꯄ ꯃꯇꯤꯡ ꯂꯩꯕ ꯐꯨꯔꯨꯞ ꯑꯣꯏꯍꯟꯅꯅꯕ ꯍꯣꯠꯅꯐꯝ ꯊꯣꯛꯏ꯫ ꯄꯨꯋꯥꯔꯤ ꯍꯤꯁꯇ꯭ꯔꯤ ꯍꯥꯏꯕꯁꯤ ꯁꯥꯏꯟꯁꯅꯤ꯫ ꯄꯨꯋꯥꯔꯤ ꯂꯥꯟꯅ ꯏꯁꯤꯟꯗꯨꯅ ꯅꯝꯊꯥꯛ ꯇꯧꯔꯣꯏꯗꯕꯅꯤ꯫ ꯑꯔꯥꯟꯕ ꯁꯦꯝꯖꯤꯟ ꯁꯥꯖꯤꯟꯕ ꯄꯨꯋꯥꯔꯤꯅ ꯃꯤꯌꯥꯝꯕꯨ ꯂꯥꯟꯅ ꯂꯝꯖꯤꯡꯉꯤ ꯍꯥꯏꯕ ꯀꯪꯂꯥ ꯄꯥꯎꯒꯤ ꯏꯗꯤꯇꯣꯔꯤꯌꯦꯜ ꯃꯌꯥꯝꯅ ꯁ꯭ꯄꯦꯁꯦꯜ ꯀꯟꯇꯦꯟ ꯑꯣꯏꯅ ꯃꯌꯥꯝꯅ ꯊꯝꯖꯔꯤ꯫ ꯑꯃꯔꯣꯝꯗꯅ ꯂꯣꯠꯇꯨꯅ ꯊꯝꯂꯝꯕ ꯌꯥꯝꯂꯕ ꯅꯣꯡꯃꯩ ꯑꯃꯗꯤ ꯃꯔꯨꯁꯤꯡ ꯐꯪꯕ ꯉꯝꯈ꯭ꯔꯦ꯫ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯐꯣꯔꯁꯅ ꯊꯤꯕ ꯍꯨꯝꯕꯒꯤ ꯊꯕꯛ ꯆꯠꯊꯕꯗ ꯂꯥꯜꯍꯧꯕꯅꯤ ꯆꯤꯡꯅꯕꯁꯤꯡꯅ ꯂꯣꯠꯇꯨꯅ ꯊꯝꯂꯝꯕ ꯌꯥꯝꯂꯕ ꯅꯣꯡꯃꯩ ꯃꯔꯨ ꯑꯃꯗꯤ ꯕꯨꯂꯦꯠ ꯄ꯭ꯔꯨꯐ ꯖꯦꯀꯦꯠꯅꯆꯤꯡꯕ ꯐꯪꯕ ꯉꯝꯈ꯭ꯔꯦ꯫ ꯄꯨꯂꯤꯁꯇꯒꯤ ꯐꯪꯕ ꯄꯥꯎꯒꯤ ꯃꯇꯨꯡ ꯏꯟꯅ ꯁꯥꯏꯇꯣꯟ ꯑꯃꯗꯤ ꯍꯌꯥꯏꯀꯣꯟꯒꯤ ꯂꯣꯟꯅꯕ ꯃꯐꯝ ꯑꯃꯗ ꯂꯥꯟꯍꯧꯕꯅꯤ ꯆꯤꯡꯅꯕ ꯀꯥꯡꯕꯨꯁꯤꯡꯅ ꯌꯥꯝꯂꯕ ꯅꯣꯡꯃꯩ ꯌꯥꯝꯂꯕ ꯃꯔꯨ ꯑꯃꯗꯤ ꯑꯇꯩ ꯄꯣꯠꯂꯝ ꯀꯌꯥ ꯂꯣꯠꯇꯨꯅ ꯊꯝꯂꯤ ꯍꯥꯏꯕꯒꯤ ꯑꯀꯛꯅꯕ ꯄꯥꯎ ꯑꯃ ꯐꯪꯕ ꯉꯝꯈꯤ꯫ ꯄꯥꯎ ꯑꯗꯨ ꯐꯪꯕꯒ ꯉꯁꯤ ꯑꯌꯨꯛ ꯄꯨꯡ 6 ꯇꯥꯕꯗ PGCI ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟꯒꯤ ꯀꯥꯡꯕꯨ, ꯕꯤꯁꯅꯨꯄꯨꯔ ꯄꯨꯂꯤꯁ ꯀꯃꯥꯟꯗꯣ, 18 ꯁꯨꯕ ꯒꯔꯋꯥꯜ ꯔꯥꯏꯐꯜꯁ ꯑꯃꯁꯨꯡ 82 ꯁꯨꯕ CRPFꯀꯤ ꯖꯋꯥꯟꯁꯤꯡ ꯌꯥꯎꯕ ꯀꯝꯕꯥꯏꯟ ꯐꯣꯔꯁ ꯑꯃ ꯆꯪꯁꯤꯟꯗꯨꯅ ꯊꯤꯕ ꯍꯨꯝꯕꯒꯤ ꯊꯕꯛ ꯆꯠꯊꯈꯤ꯫ ꯑꯌꯨꯛꯀꯤ ꯄꯨꯡ 9 ꯐꯥꯎꯕ ꯆꯠꯊꯈꯤꯕ ꯊꯤꯕ ꯍꯨꯝꯕꯒꯤ ꯊꯕꯛ ꯑꯗꯨꯗ ꯌꯥꯝꯂꯕ ꯈꯨꯠꯁꯨ ꯈꯨꯠꯂꯥꯏꯁꯤꯡ ꯐꯪꯕ ꯉꯝꯈꯤ ꯍꯥꯏꯔꯤ꯫ ꯐꯪꯕ ꯉꯝꯈ꯭ꯔꯕ ꯈꯨꯠꯂꯥꯏꯁꯤꯡ ꯑꯗꯨꯗꯤ ꯃꯦꯒꯖꯤꯟ ꯌꯥꯎꯗꯕ ꯕꯣꯜ ꯑꯦꯛꯁꯟ ꯔꯥꯏꯐꯜ 2 ꯑꯃꯁꯨꯡ ꯕꯣꯔ ꯕꯣꯜ ꯑꯦꯛꯁꯟ ꯔꯥꯏꯐꯜ 9, 12 ꯕꯣꯔ ꯗꯕꯜ ꯕꯦꯔꯦꯜ ꯔꯥꯏꯐꯜ 1, ꯃꯦꯒꯖꯤꯟ ꯌꯥꯎꯕ ꯏꯟꯆꯦꯁ ꯔꯥꯏꯐꯜ 1, ꯋꯥꯀꯤ ꯇꯣꯀꯤ ꯁꯦꯠ 1, ꯐꯥꯌꯔ ꯒꯟ ꯑꯦꯃꯨꯅꯤꯁꯟ 5, ꯒ꯭ꯔꯥꯝ 950 ꯂꯨꯝꯕ IED 1, 12 ꯕꯣꯔꯒꯤ ꯑꯍꯥꯡꯕ ꯃꯔꯨ 2, 12 ꯕꯣꯔꯒꯤ ꯀꯥꯔꯇ꯭ꯔꯤꯖ 1, MM 5.56ꯒꯤ ꯀꯥꯞꯄ ꯌꯥꯔꯤꯕ ꯃꯔꯨ ꯔꯥꯎꯟ 5, 303 ꯔꯥꯏꯐꯜꯁꯀꯤ ꯃꯔꯨ 5, ꯕꯨꯂꯦꯠ ꯄ꯭ꯔꯨꯐ ꯖꯦꯀꯦꯠ 5 ꯑꯃꯁꯨꯡ ꯍꯦꯗ ꯒꯤꯌꯔ 5ꯅꯤ꯫ ꯐꯒꯠꯂꯕ ꯄꯣꯠꯂꯝꯁꯤꯡ ꯃꯈꯥ ꯇꯥꯕ ꯂꯤꯒꯦꯜ ꯑꯦꯛꯁꯟ ꯂꯧꯅꯕ ꯃꯐꯝ ꯆꯥꯅ ꯊꯝꯈ꯭ꯔꯦ ꯍꯥꯏꯔꯦꯅꯁꯨ ꯄꯥꯎꯁꯤꯗ ꯃꯈꯥ ꯇꯥꯅ ꯐꯣꯡꯗꯣꯔꯛꯂꯤ꯫ ꯑꯗꯣ ꯇꯦꯟꯗꯔ ꯑꯁꯨꯝꯅ ꯃꯌꯥꯝꯅ ꯊꯝꯖꯔꯝꯒꯦ꯫ ꯍꯧꯖꯤꯛꯀꯤ ꯑꯣꯏꯅꯗꯤ ꯃꯌꯥꯝ ꯄꯥꯎ ꯃꯇꯥꯡ ꯑꯁꯤ ꯂꯣꯏꯁꯤꯟꯖꯔꯒꯦ ꯑꯃꯁꯨꯡ ꯃꯈꯥ ꯇꯥꯕ ꯑꯅꯧꯕ ꯑꯞꯗꯦꯠ ꯃꯌꯥꯝ ꯄꯨꯟꯅ ꯉꯥꯏꯃꯤꯟꯅꯁꯤ꯫